Bishnupur district ki kaino dalaiba ibudau langon ningthaugi haigalaikat tamba amadi thonglibagi thauram ingagi taramathoi nipan ba khudingi pangtok tuna lakpa dugi sarugama oina tha asigi tareta pangtokadauriba thauramgi mangoinana ngasi langon ningthau thaugal lupki thaumi singna laikolgi akoiba mafam singda lamtu sit sengbagi thauram pangthokre thauram aduga mari lainana langon ningthau thaugal lupki president CS Ajit Kumar na hai Laifam len ase Manipur gi Puwariga sagonaba laifam leni haukiba chahi kayadagi leibaki angam mathau kayana saruk yaduna thongni thoram asi pangtoktuna lakpani haujek Manipur da thokliba irang amadi miyamna khamthengna wanariba sipu kokhanbinaba amadi thokliba awaba khudingmak taisinduna tangdu leitaba nungai yaifaba lamdam ama ohenba ngamnabagi damak pangtokadaba thoram asida matik mayai hapkadaba laining thaugi laikol nungda leiramba nungbi nunglen kaya Leibaki awan nungaiga mari lainana handak chai asida thoram pangthoklagani thoram aduda kangleisa khudingmakna laktuna thongni thoram pangthokminasi haina sumahana makha tana phongdokhi thoiba irang asi amadi ising ichau awon pore iba kanglei asida awon pore khudingmak sing asigi yana maru oiba laifamlen ama oire iba leibaki oiba laifamlen oibana aikoi kumsi asisu aidi mahoksagum tadana pangthorok pathoram asi pangthok charagani maramadona hanadi aikoi ibudau languning thau khaktama saphonga ga leirame adubu kumsi asidi wayan chukli ngamdai chuksatpa haidana aikoi ibudau tareama ukri manung da leiramba asumlaba aikoi gi nungpak achowa macha magi oiba ai khoyum layam Tariat mak aikoi mafam asida leirambadagi hairiba thoram asima aikoi henkatchaduna aikoi kumsi asi aikoi magi mathau mangam tauba amadi haikal laikat tamba haitha leitha thaba punamaksing adu aikoi pangthoknanabugi dama laiba inga thagi taramathoi panba thangge numit asida aikoi ayu anganbadagi hauna aikoi pangthok charagani